ꯌꯥꯎꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯍꯤꯡꯕ ꯑꯗꯨꯅꯤ꯫ ꯃꯁꯤꯒꯤ ꯃꯍꯤꯡ ꯑꯗꯨ ꯀꯌꯥꯒꯤ ꯑꯋꯥꯕ ꯃꯍꯤꯡ ꯑꯃ ꯑꯣꯏꯔꯣꯏꯗ꯭ꯔꯥ? ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯃꯄꯥꯟꯂꯣꯝꯗꯒꯤ ꯍꯔꯥꯎꯍꯟꯕꯗꯨꯅ ꯑꯣꯏꯕ ꯌꯥꯔꯣꯏ, ꯃꯁꯤꯗꯤ ꯅꯪꯒꯤ ꯅꯨꯡꯗꯒꯤ ꯑꯣꯏꯍꯜꯂꯛꯀꯗꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ 2 ꯁꯃꯨꯑꯦꯜꯒꯤ 11ꯒꯤ ꯄꯗ 1 ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯊꯣꯛꯈꯤ: ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯅꯤꯡꯊꯧꯁꯤꯡꯅ ꯂꯥꯟ ꯆꯠꯅꯕ ꯃꯇꯝꯗ ꯗꯦꯕꯤꯗꯅ ꯖꯣꯋꯥꯕ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡ ꯑꯃꯁꯨꯡ ꯏꯖ꯭ꯔꯥꯌꯦꯜ ꯄꯨꯝꯅꯃꯛ ꯊꯥꯈꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯃꯣꯟ ꯃꯆꯥꯁꯤꯡꯕꯨ ꯃꯥꯡꯍꯟꯗꯨꯅ ꯔꯕꯥ ꯂꯥꯡꯒꯣꯟꯆꯟꯈꯤ꯫ ꯑꯗꯨꯕꯨ ꯗꯦꯕꯤꯗꯇꯤ ꯖꯦꯔꯨꯁꯥꯂꯦꯝꯗ ꯂꯩꯍꯧꯈꯤ꯫ ꯅꯤꯡꯊꯧꯁꯤꯡꯅ ꯂꯥꯟ ꯆꯠꯅꯈꯤ, ꯑꯗꯨꯒ ꯗꯦꯕꯤꯗꯇꯤ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯍꯧꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯦꯡꯕꯤꯌꯨ꯫ ꯃꯁꯤꯗꯒꯤ ꯑꯁꯣꯏꯕ ꯍꯧꯔꯛꯂꯤꯕ ꯑꯁꯤ, ꯑꯗꯨꯒ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯂꯦꯝꯍꯧꯔꯤꯕ ꯃꯄꯨꯟꯁꯤ ꯑꯗꯨ ꯋꯥꯍꯟꯈꯤ꯫ ꯅꯤꯡꯊꯧꯁꯤꯡꯅ ꯂꯥꯟ ꯆꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯗꯦꯕꯤꯗꯅ ꯌꯨꯝꯗ ꯂꯩꯍꯧꯈꯤ꯫ ꯃꯤꯁꯤꯡꯅ ꯑꯋꯥꯕꯗ ꯇꯥꯟꯅꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯇꯁꯦꯡꯅ ꯇꯧꯒꯗꯕ ꯑꯗꯨ ꯃꯤꯠꯅ ꯁꯤꯡꯅ ꯇꯧꯗꯨꯅ ꯂꯩꯇꯕꯅꯅꯤ꯫ ꯃꯤꯠꯅ ꯁꯤꯡꯅ ꯅꯪꯅ ꯇꯧꯒꯗꯕ ꯑꯗꯨ ꯇꯧꯗ꯭ꯔꯕꯗꯤ ꯅꯪ ꯆꯨꯝꯗꯕ ꯑꯔꯥꯟꯕ ꯑꯗꯨ ꯇꯧꯔꯛꯀꯅꯤ꯫ ꯑꯇꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯁꯃꯁ꯭ꯌꯥ ꯑꯃꯅꯤ꯫ ꯑꯇꯟꯕ ꯍꯩꯅꯤꯡꯗꯕ ꯍꯥꯏꯕꯁꯤ ꯂꯥꯏ ꯐꯠꯇꯕ ꯔꯣꯝꯗꯒꯤꯅꯤ ꯍꯥꯏꯅꯤꯡꯏ꯫ ꯏꯁ꯭ꯋꯔꯗꯤ ꯑꯩꯈꯣꯏ ꯃꯩ ꯍꯧꯗꯨꯅ ꯃꯤꯠꯅ ꯁꯤꯡꯅ ꯂꯩꯌꯨ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯅꯪꯅ ꯍꯥꯏꯕ ꯌꯥꯏ, ꯑꯩ ꯑꯗꯨꯝꯅꯗꯤ ꯐꯥꯎꯗꯦ, ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯁꯦꯡꯕꯗ ꯅꯁꯥꯅ ꯊꯧꯒꯠꯆꯧ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ꯫ ꯅꯤꯡꯊꯧꯁꯤꯡꯅ ꯂꯥꯟ ꯆꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯍꯧꯒꯠꯇꯨꯅ ꯂꯥꯟ ꯆꯠꯀꯗꯕꯅꯤ, ꯃꯔꯝꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯊꯣꯏꯔꯕ ꯏꯁ꯭ꯋꯔꯒꯤ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯄꯨꯔꯣꯍꯤꯠ ꯑꯩꯈꯣꯏ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧ ꯑꯃꯃꯝ ꯑꯣꯏꯔꯤꯕꯅꯤ, ꯂꯥꯟ ꯑꯃ ꯁꯣꯛꯅꯔꯤꯕꯅꯤ, ꯑꯗꯨꯒ ꯅꯪ ꯅꯁꯥꯅ ꯂꯦꯞꯈꯠꯆꯗꯨꯅ ꯅꯁꯥꯒꯤ ꯒꯣꯂꯤꯌꯥꯠ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯗꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯂꯨꯍꯨꯞ ꯑꯗꯨ ꯎꯞꯇ꯭ꯔꯤꯉꯩ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯗꯦꯕꯤꯗ ꯑꯗꯨ ꯅꯤꯡꯊꯧ ꯑꯣꯏꯅꯅꯕ ꯊꯥꯎ ꯅꯣꯏꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯝꯒꯗꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃ ꯄꯟꯗꯨꯅ ꯂꯩꯔꯒꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯋꯥꯡ ꯆꯥꯎꯔꯕ ꯍꯤꯡꯆꯥꯕ ꯑꯗꯨ ꯍꯥꯠꯄꯅꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯏꯁ꯭ꯋꯔꯒꯤ ꯃꯀꯧ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ꯫ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯑꯃ ꯇꯧꯍꯟꯅꯤꯡꯂꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯣꯏꯔꯛꯅꯕ ꯅꯪꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯅꯪ ꯅꯁꯥꯅ ꯊꯋꯥꯏ ꯑꯁꯦꯡꯕꯗ ꯊꯧꯒꯠꯆꯗꯨꯅ ꯊꯧꯅꯥ ꯐꯅ ꯂꯩꯕ ꯃꯊꯧ ꯇꯥꯏ꯫ ꯅꯪꯒꯤ ꯅꯈꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯑꯗꯨ ꯇꯥꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯒꯗꯕꯅꯤ: ꯑꯩꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯔꯣꯏ꯫ ꯍꯣꯏ, ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯑꯗꯨꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕꯗꯤ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯅ ꯗꯦꯕꯤꯗꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯊꯣꯡꯅꯥꯎꯗ ꯌꯦꯡꯂꯝꯃꯤ꯫ ꯄꯗ 2 ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯗꯦꯕꯤꯗꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯂꯩꯔꯝꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯍꯥꯛ ꯅꯤꯡꯊꯧꯒꯤ ꯌꯨꯝꯊꯛꯇ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯏꯔꯨꯖꯔꯨꯕꯤ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯅ ꯌꯨꯝꯊꯛꯇꯒꯤ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯌꯦꯡꯕꯗ ꯃꯁꯛ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯗꯦꯕꯤꯗꯅ ꯃꯤ ꯊꯥꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯈꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯈꯤ, ꯃꯁꯤ ꯑꯦꯂꯤꯌꯥꯝꯒꯤ ꯃꯆꯥꯅꯨꯄꯤ ꯍꯦꯠꯀꯤ ꯃꯆꯥ ꯎꯔꯤꯌꯥꯒꯤ ꯅꯨꯄꯤ ꯕꯥꯠꯁꯦꯕꯥ ꯅꯠꯇ꯭ꯔꯥ? ꯑꯗꯨꯗꯒꯤ ꯗꯦꯕꯤꯗꯅ ꯄꯥꯎ ꯄꯨꯕ ꯃꯤꯁꯤꯡ ꯊꯥꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯗꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯑꯗꯨ ꯃꯍꯥꯛ ꯇꯧꯕ ꯉꯝꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯧꯈꯤ꯫ ꯄꯥꯡꯒꯜ ꯁꯛꯇꯤ ꯂꯩꯕ ꯐꯤꯚꯝ ꯑꯃꯗ ꯅꯪꯅ ꯂꯩꯕ ꯃꯇꯝꯗ ꯃꯗꯨꯕꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯗꯅꯕ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯗꯦꯕꯤꯗꯅ ꯄꯥꯎ ꯄꯨꯕ ꯃꯤꯁꯤꯡ ꯊꯥꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯔꯛꯈꯤ꯫ ꯕꯥꯠꯁꯦꯕꯥꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯕꯗ
ꯗꯦꯕꯤꯗꯅ ꯃꯍꯥꯛꯀ ꯍꯤꯞꯃꯤꯟꯅꯈꯤ ꯑꯗꯨꯒ ꯕꯥꯠꯁꯦꯕꯥꯅ ꯃꯁꯥ ꯑꯃꯣꯠꯄꯗꯒꯤ ꯁꯦꯡꯗꯣꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯟꯈꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ ꯃꯤꯔꯣꯜꯂꯕꯗ ꯃꯤ ꯊꯥꯗꯨꯅ ꯗꯦꯕꯤꯗꯇ ꯍꯥꯏꯈꯤ, ꯑꯩ ꯃꯤꯔꯣꯜꯂꯦ, ꯍꯧꯖꯤꯛꯇꯤ ꯗꯦꯕꯤꯗ ꯑꯋꯥꯕꯗ ꯇꯥꯔꯦ꯫ ꯗꯦꯕꯤꯗꯅ ꯖꯣꯋꯥꯕꯇ ꯃꯤ ꯊꯥꯗꯨꯅ ꯍꯥꯏꯈꯤ, ꯍꯦꯠꯀꯤ ꯃꯆꯥ ꯎꯔꯤꯌꯥꯕꯨ ꯑꯩꯉꯣꯟꯗ ꯊꯥꯔꯛꯎ꯫ ꯖꯣꯕꯥꯕꯅ ꯎꯔꯤꯌꯥꯕꯨ ꯗꯦꯕꯤꯗꯀꯤ ꯃꯅꯥꯛꯇ ꯊꯥꯔꯛꯈꯤ꯫ ꯃꯁꯤ ꯄꯨꯝꯕ ꯑꯩ ꯍꯧꯖꯤꯛ ꯄꯥꯔꯔꯣꯏ, ꯑꯗꯨꯕꯨ ꯋꯥꯔꯤ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯗꯦꯕꯤꯗꯅ ꯎꯔꯤꯌꯥ ꯑꯗꯨ ꯃꯌꯨꯝꯗ ꯊꯥꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯔꯨꯅꯕ ꯁꯤꯜꯂꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯅꯥꯅꯁꯨ ꯃꯍꯥꯛꯅ ꯃꯤꯔꯣꯜꯂꯤꯕ ꯑꯗꯨꯗ ꯆꯤꯡꯅꯕ ꯂꯩꯔꯔꯣꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯌꯨꯝꯗ ꯂꯩꯇꯅ ꯂꯥꯟ ꯆꯠꯂꯒ ꯂꯩꯔꯒꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯔꯣꯜꯂꯤꯕ ꯑꯗꯨ ꯗꯦꯕꯤꯗꯅꯅꯤ ꯍꯥꯏꯕ ꯃꯌꯥꯝꯅ ꯈꯪꯂꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯎꯔꯤꯌꯥ ꯑꯗꯨ ꯏꯁ꯭ꯋꯔ ꯌꯥꯝꯅ ꯅꯤꯡꯖꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯂꯥꯟꯐꯝꯗ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯩ ꯌꯨꯝꯗ ꯆꯠꯅꯤꯡꯂꯕꯁꯨ ꯑꯩ ꯉꯁꯤ ꯅꯨꯃꯤꯗꯥꯡꯗꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯑꯩꯒꯤ ꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯖꯔꯔꯣꯏ꯫ ꯂꯥꯟꯐꯝꯗ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯑꯩꯒꯤ ꯂꯥꯟꯃꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅ ꯁꯍꯔ ꯑꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯑꯗꯨꯝ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯂꯩꯖꯒꯦ꯫ ꯗꯦꯕꯤꯗꯅ ꯑꯁ ꯍꯥꯏꯅ ꯈꯜꯂꯝꯃꯤ, ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯧꯔꯥꯡ ꯑꯇꯣꯞꯄ ꯑꯃ ꯇꯧꯔꯝꯃꯤ꯫ ꯌꯦꯡꯕꯤꯌꯨ, ꯅꯪꯅ ꯑꯣꯏꯗꯕ ꯑꯃ ꯉꯥꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯣꯠꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯊꯧꯔꯥꯡ ꯑꯃꯗꯒꯤ ꯑꯃꯗ, ꯈꯣꯡꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯊꯥꯡꯒꯅꯤ꯫ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯔꯥꯟꯕ ꯑꯃꯕꯨ ꯆꯨꯝꯃꯤ ꯍꯥꯏꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯗꯤ ꯃꯗꯨ ꯂꯥꯜꯂꯤ ꯍꯥꯏꯕ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯈꯪꯖꯩ꯫ ꯑꯗꯨꯕꯨ ꯉꯁꯤ ꯏꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜ ꯑꯗꯨ ꯅꯈꯣꯏꯒꯤꯗꯃꯛ ꯂꯩꯔꯤ꯫ ꯅꯪꯅ ꯄꯥꯞ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯍꯥꯏꯗꯣꯛꯄ ꯀꯤꯗꯨꯅ ꯅꯪꯒꯤ ꯄꯥꯞ ꯑꯗꯨꯗꯒꯤ ꯅꯪꯅ ꯂꯣꯠꯄꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯏꯁ꯭ꯋꯔꯅ ꯃꯗꯨ ꯍꯥꯟꯅꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯉꯥꯏꯔꯤꯕ ꯑꯁꯤ ꯅꯪꯅ ꯁꯦꯡꯅ ꯂꯥꯛꯆꯕ ꯑꯗꯨꯅꯤ꯫ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯗ ꯀꯔꯤ ꯑꯃꯠꯇ ꯂꯣꯠꯄ ꯉꯝꯂꯣꯏ꯫ ꯗꯦꯕꯤꯗꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯏꯁ꯭ꯋꯔꯅ ꯍꯥꯟꯅꯅ ꯈꯪꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯗꯦꯕꯤꯗꯅ ꯃꯗꯨ ꯌꯥꯝꯅ ꯀꯨꯏꯅ ꯆꯍꯤ ꯑꯃꯔꯣꯝ ꯂꯣꯠꯇꯨꯅ ꯊꯝꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯋꯥꯕꯗ ꯇꯥꯈꯤ, ꯑꯗꯨꯕꯨ ꯁꯦꯡꯅ ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯖꯕ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯏꯁ꯭ꯋꯔꯒꯤ ꯉꯥꯛꯄꯤꯕ ꯑꯃꯁꯨꯡ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯑꯗꯨ ꯃꯍꯥꯛꯅ ꯐꯪꯖꯈꯤ꯫ ꯏꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯥꯡ ꯑꯣꯟꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ꯫ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯄꯥꯡꯒꯜ ꯃꯇꯤꯛ ꯑꯃꯁꯨꯡ ꯃꯔꯜ ꯃꯊꯨꯝ ꯌꯥꯝꯅ ꯂꯩꯕ ꯅꯤꯡꯊꯧ ꯑꯃꯅꯤ, ꯑꯗꯨꯒ ꯅꯍꯥꯁꯤꯡꯒꯤ ꯃꯔꯛꯇ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯄꯨ ꯍꯦꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒꯤ ꯃꯥꯡꯗ ꯃꯍꯥꯛꯅ ꯁꯦꯡꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯄꯨ ꯄꯨꯝꯁꯦꯡ ꯁꯦꯡꯗꯣꯛꯄꯤꯈꯤ, ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯄꯨ ꯀꯣꯛꯄꯤꯈꯤ꯫ ꯉꯁꯤ ꯃꯤꯑꯣꯏ ꯈꯔ ꯑꯃꯗꯤ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯄꯨꯟꯁꯤ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯑꯩꯅ ꯈꯟꯕꯗ ꯅꯈꯣꯏꯁꯨ ꯏꯁ꯭ꯋꯔꯒꯤ ꯃꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯈꯣꯏꯅ ꯐꯣꯡꯗꯣꯛꯆꯕ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯍꯧꯕ ꯉꯝꯒꯅꯤ꯫ ꯉꯁꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯃꯊꯛꯇ ꯆꯤꯟ ꯈꯨꯝꯗꯨꯅ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯈꯠꯅꯔꯝꯕꯗꯨ ꯌꯥꯏ꯫ ꯅꯪꯅ ꯃꯗꯨ ꯇꯧꯐꯝ ꯊꯣꯛꯇ꯭ꯔꯕꯁꯨ ꯅꯪꯅ ꯍꯥꯏꯔꯝꯕ ꯌꯥꯏ, ꯑꯩꯁꯨ ꯊꯕꯛ ꯃꯌꯥꯝ ꯑꯁꯦ ꯇꯧꯃꯟꯗꯅ ꯋꯥꯔꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯌꯥꯝ ꯈꯪꯕꯤꯔꯤꯕ꯭ꯔꯥ? ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ, ꯑꯗꯨꯒ ꯃꯗꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯍꯦꯟꯅ ꯁꯥꯎꯍꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨꯡ ꯁꯥꯎꯅꯤꯡꯕ ꯑꯩꯈꯣꯏꯗ ꯍꯦꯟꯒꯠꯇꯨꯅ ꯂꯩꯔꯦ꯫ ꯑꯩꯈꯣꯏꯅ ꯍꯥꯏ, ꯗꯣꯛꯇꯔ, ꯑꯩꯁꯦ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯂꯩꯅꯥ ꯈꯨꯗꯤꯡꯃꯛ ꯄꯥꯞꯅꯅꯤ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯕ ꯅꯠꯇꯦ, ꯃꯗꯨ ꯁꯨꯛꯅꯠ ꯅꯠꯇꯦ꯫ ꯑꯩꯅ ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯃꯗꯨꯒꯤ ꯃꯔꯝ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯁꯤꯟꯕꯗꯤ ꯐꯩ, ꯈꯪꯁꯤꯟꯅꯗꯕꯗꯤ ꯌꯥꯔꯣꯏ꯫ ꯃꯁꯤ ꯑꯩꯅ
ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯅ ꯊꯦꯡꯅꯖꯔꯦ ꯑꯗꯨꯅꯅꯤ꯫ ꯑꯩꯅ ꯀꯤꯔꯤꯕ ꯑꯁꯤꯗꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯈꯔ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯗꯨꯕꯨ ꯀꯨꯞꯁꯤꯟꯗꯨꯅ ꯃꯇꯝ ꯈꯔ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯨꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯛꯄꯗꯒꯤ ꯑꯩꯅ ꯌꯦꯡꯉꯨꯕ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯑꯗꯨꯝ ꯃꯔꯥꯜ ꯁꯤꯔꯒ ꯂꯩ꯫ ꯃꯁꯤ ꯑꯦꯂꯔꯖꯤꯅꯅꯤ, ꯋꯦꯗꯔꯅꯅꯤ, ꯅꯠꯇ꯭ꯔꯒ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯁꯤ ꯅꯣꯡ ꯆꯨꯕꯅꯅꯤ ꯍꯥꯏꯅ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯍꯦꯛꯇ ꯃꯔꯥꯜ ꯊꯩꯖꯤꯟꯕ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯒꯤ ꯃꯃꯥꯡꯗ ꯁꯦꯡꯅ ꯂꯥꯛꯇꯕꯅꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯧꯍꯧꯅꯅ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯂꯥꯛꯄ ꯑꯁꯤ ꯑꯐꯕꯅꯤ ꯍꯥꯏꯕ ꯀꯅꯥ ꯊꯥꯖꯕꯒꯦ? ꯄꯨꯛꯆꯦꯜ ꯁꯦꯡꯕꯁꯤꯡ ꯑꯗꯨ ꯌꯥꯏꯐꯕꯅꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯏꯁ꯭ꯋꯔꯕꯨ ꯎꯖꯒꯅꯤ꯫ ꯑꯗꯨꯅ ꯗꯦꯕꯤꯗꯅ ꯊꯧꯔꯥꯡ ꯑꯃ ꯂꯥꯡꯈꯤ꯫ ꯃꯍꯥꯛꯅ ꯎꯔꯤꯌꯥꯕꯨ ꯍꯥꯠꯈꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯔꯨꯅꯕ ꯁꯤꯟꯈꯤ, ꯑꯗꯨꯕꯨ ꯃꯗꯨꯗꯤ ꯑꯣꯏꯈꯤꯗꯦ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯏ? ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯅꯕ ꯁꯤꯟꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯕꯥꯠꯁꯦꯕꯥꯕꯨ ꯂꯧꯗꯨꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯊꯣꯛꯇꯨ ꯁꯃꯨꯑꯦꯜꯗ 2 ꯁꯃꯨꯑꯦꯜꯗ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯍꯥꯛꯄꯨ ꯃꯥꯌꯣꯛꯅ ꯃꯥꯏꯆꯧ ꯑꯃ ꯊꯥꯔꯛꯈꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪꯒ ꯃꯥꯌꯣꯛꯅꯅꯕ ꯂꯥꯛꯄꯁꯤꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯀꯅꯥ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯑꯔꯥꯟꯕ ꯑꯗꯨ ꯃꯥꯌꯣꯛꯅꯗꯨꯅ ꯆꯨꯝꯊꯣꯛꯄ ꯌꯥꯎꯔꯕꯒꯦ? ꯅꯪꯅ ꯌꯦꯡꯉꯨꯕ, ꯆꯠꯂꯨꯕ ꯑꯃꯁꯨꯡ ꯇꯥꯔꯨꯕ ꯈꯨꯗꯤꯡꯗ ꯃꯍꯥꯛꯅ ꯅꯪꯕꯨ ꯆꯨꯝꯊꯣꯛꯄꯤꯒꯅꯤ꯫ ꯄꯗ 1 ꯑꯗꯨꯗꯒꯤ ꯏꯁ꯭ꯋꯔꯅ ꯗꯦꯕꯤꯗꯀꯤ ꯃꯐꯝꯗ ꯅꯥꯊꯥꯟꯕꯨ ꯊꯥꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯁꯍꯔ ꯑꯗꯨꯗ ꯅꯤꯄꯥ 2 ꯂꯩꯔꯝꯃꯤ, ꯑꯃꯅ ꯏꯅꯥꯛ ꯈꯨꯜꯂꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯑꯗꯨꯅ ꯂꯥꯏꯔꯩ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯍꯥꯃꯦꯡ ꯌꯥꯎꯁꯤꯡ ꯑꯃꯁꯨꯡ ꯁꯥ ꯁꯟꯁꯤꯡ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯑꯗꯨꯒꯤꯗꯤ ꯌꯥꯎ ꯑꯃꯣꯝ ꯃꯆꯥ ꯑꯃ ꯅꯠꯇꯅ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯗꯨ ꯂꯩꯔꯒ ꯌꯣꯛꯈꯠꯆꯈꯤ, ꯃꯗꯨ ꯃꯍꯥꯛꯀ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯒ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯈꯤ꯫ ꯃꯗꯨꯅ ꯃꯍꯥꯛ ꯃꯁꯥꯒꯤ ꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯃꯁꯥꯒꯤ ꯇꯦꯡꯀꯣꯠꯇꯒꯤ ꯊꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯍꯤꯞꯈꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯃꯆꯥꯅꯨꯄꯤ ꯑꯃꯒꯨꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯅꯥꯛ ꯈꯨꯟꯕ ꯅꯤꯄꯥ ꯑꯗꯨꯗ ꯂꯝ ꯀꯣꯏꯕ ꯃꯤ ꯑꯃ ꯊꯨꯡꯂꯝꯃꯤ, ꯑꯗꯨꯒ ꯃꯉꯣꯟꯗ ꯊꯨꯡꯈꯤꯕ ꯂꯪꯐꯩ ꯆꯠꯄ ꯅꯤꯄꯥ ꯑꯗꯨꯒꯤꯗꯃꯛ ꯊꯣꯡꯅꯅꯕ ꯃꯍꯥꯛꯅ ꯃꯁꯥꯒꯤ ꯍꯥꯃꯦꯡ ꯌꯥꯎ ꯑꯃꯁꯨꯡ ꯁꯥ ꯁꯟꯒꯤ ꯃꯔꯛꯇꯒꯤ ꯂꯧꯅꯤꯡꯈꯤꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯥꯎ ꯑꯃꯣꯝ ꯃꯆꯥ ꯑꯗꯨ ꯂꯧꯗꯨꯅ ꯃꯉꯣꯟꯗ ꯊꯨꯡꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤꯗꯃꯛ ꯊꯣꯡꯈꯤ꯫ ꯁꯛꯇꯝ ꯑꯁꯤ ꯃꯌꯥꯝ ꯎꯕꯤꯕ꯭ꯔꯥ? ꯑꯇꯣꯞꯄ ꯃꯤ ꯑꯃꯒꯤ ꯋꯥꯔꯤ ꯑꯃ ꯃꯍꯥꯛꯅ ꯂꯤꯔꯤ, ꯑꯗꯨꯒ ꯗꯦꯕꯤꯗꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯃꯔꯝꯅ ꯃꯁꯤꯗ ꯕꯤꯆꯥꯔ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯗꯦꯕꯤꯗꯅ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯥꯊꯥꯟꯗ ꯍꯥꯏꯈꯤ, ꯏꯁ꯭ꯋꯔꯅ ꯍꯤꯡꯂꯤꯕꯒꯨꯝꯅ ꯊꯕꯛ ꯑꯁꯤ ꯇꯧꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯁꯣꯏꯗꯅ ꯁꯤꯒꯅꯤ꯫ ꯃꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯇꯧꯈꯤꯕ ꯃꯔꯝ ꯑꯃꯁꯨꯡ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯌꯥꯎ ꯃꯆꯥ 4 ꯍꯟꯖꯤꯟꯕꯤꯒꯗꯕꯅꯤ꯫ ꯅꯥꯊꯥꯟꯅ ꯗꯦꯕꯤꯗꯇ ꯍꯥꯏꯈꯤ, ꯅꯤꯄꯥ ꯑꯗꯨ ꯅꯍꯥꯛꯀꯤ ꯋꯥꯔꯤ ꯑꯁꯤꯗ ꯗꯦꯕꯤꯗꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅꯤ, ꯑꯗꯨꯒ ꯎꯔꯤꯌꯥꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅ ꯇꯥꯡꯅ ꯊꯝꯖꯕ ꯅꯨꯄꯤꯅꯤ꯫ ꯗꯦꯕꯤꯗ ꯑꯇꯣꯞꯄ ꯑꯃ ꯍꯦꯛꯇ ꯂꯧꯔꯝꯕꯁꯨ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯣꯏꯅ ꯂꯧꯈꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨꯗꯤ ꯑꯩꯈꯣꯏꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯤꯅ ꯕꯤꯆꯥꯔ ꯇꯧꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯉꯛꯅ ꯊꯣꯛꯏ꯫ ꯃꯁꯤꯕꯨ ꯀꯔꯝꯅ ꯑꯣꯏꯕ ꯌꯥꯕꯒꯦ? ꯃꯁꯤ ꯀꯔꯝꯅ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯇꯧꯕꯗꯤ ꯃꯔꯝ ꯑꯃ ꯍꯦꯛꯇ ꯄꯤ꯫
ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯎꯠꯄꯤꯈꯤ ꯃꯗꯨꯗꯤ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯗꯨꯔꯕꯤꯟ ꯊꯥꯜꯂꯒ ꯍꯦꯛ ꯍꯦꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯁꯣꯏꯕ ꯈꯨꯗꯤꯡ ꯎꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯌꯦꯡꯕꯗꯗꯤ ꯃꯁꯦꯟ ꯃꯔꯥꯡ ꯎꯕ ꯒ꯭ꯂꯥꯁꯇꯒꯤ ꯑꯣꯏꯅ ꯌꯦꯡꯉꯤ ꯂꯩ ꯃꯆꯨꯒꯤ ꯒ꯭ꯂꯥꯁ ꯑꯣꯏꯕ ꯑꯥꯅꯣꯛ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯎꯞꯄ ꯌꯥꯎꯔꯕꯒꯦ ꯑꯗꯨꯒꯤ ꯑꯥꯅꯣꯛ ꯑꯗꯨ ꯎꯞꯂꯒ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡ ꯂꯩ ꯃꯆꯨ ꯉꯥꯛꯇ ꯑꯣꯏꯅ ꯎꯒꯅꯤ ꯑꯁꯨꯝꯅꯅꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯌꯦꯡꯖꯔꯤꯕ ꯑꯁꯤ ꯑꯩꯒꯤꯗꯃꯛꯇꯗꯤ ꯃꯔꯝ ꯑꯃ ꯄꯤꯅꯅꯕ ꯍꯦꯛꯇ ꯂꯩ ꯑꯗꯨꯕꯨ ꯅꯪꯒꯤꯗꯤ ꯃꯔꯝ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯗꯦꯕꯤꯠꯅ ꯍꯥꯏ ꯃꯁꯤꯒꯤ ꯃꯤ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯗꯟꯗꯤ ꯄꯤꯔꯣꯏꯗꯕꯒꯤ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯒ ꯅꯥꯊꯥꯟꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯅꯤꯄꯥ ꯑꯗꯨ ꯅꯍꯥꯛꯅꯤ ꯃꯁꯤꯃꯛ ꯑꯩ ꯅꯈꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯒꯦ ꯑꯩꯉꯣꯟꯗ ꯁꯥꯎꯕꯤꯔꯛꯀꯅꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯗꯒꯤ ꯅꯪꯅ ꯉꯁꯤ ꯑꯌꯨꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯂꯤꯕ ꯑꯗꯨ ꯅꯪꯅꯁꯨ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯇꯧꯔꯤꯕ ꯑꯗꯨꯃꯛ ꯆꯞ ꯆꯥꯅ ꯊꯥ ꯑꯃꯃꯨꯛꯀꯤ ꯃꯃꯥꯡꯗ ꯅꯪꯅ ꯇꯧꯈꯤꯕ ꯑꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯈꯟꯕꯤꯌꯨ ꯑꯩꯁꯨ ꯏꯁꯥꯅ ꯑꯁꯨꯝꯅ ꯇꯧꯕ ꯊꯦꯡꯅꯖꯔꯦ ꯃꯁꯤ ꯍꯥꯏꯔꯒ ꯅꯈꯣꯏꯅ ꯑꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯔꯔꯣꯏ ꯍꯥꯏꯅ ꯑꯩ ꯆꯤꯡꯅꯗꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯁꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯍꯥꯏꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯗꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯔꯨꯞ ꯑꯃꯅ ꯅꯪꯒꯤ ꯑꯔꯣꯟꯕ ꯍꯥꯏꯗꯣꯛꯄ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯗꯦ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯔꯒ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯉꯥꯏꯍꯟꯗꯕ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯗꯦ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯔꯣꯟꯕ ꯅꯪꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯗꯣꯛꯄꯒꯦ ꯅꯪꯅꯗꯤ ꯍꯥꯏꯕ ꯌꯥꯏ ꯑꯁ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯤꯋꯥ ꯉꯥꯡꯕꯗꯤ ꯅꯠꯇꯦ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯅꯕ ꯍꯥꯏꯕꯅꯤ ꯃꯁꯤꯗꯤ ꯄꯥꯞꯇꯨꯕꯨ ꯑꯇꯣꯞꯄ ꯈꯣꯡꯊꯥꯡ ꯑꯃꯗ ꯄꯨꯈꯠꯄꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯙꯔꯃꯒꯤ ꯃꯇꯥꯡꯗ ꯍꯦꯛꯇ ꯄꯨꯁꯤꯜꯂꯤ ꯅꯥꯊꯥꯟꯅ ꯍꯥꯏ ꯅꯤꯄꯥ ꯑꯗꯨ ꯅꯍꯥꯛꯅꯤ ꯊꯥꯒꯠ ꯏꯁꯩꯗ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯩꯇ꯭ꯔꯦ ꯊꯥꯒꯠ ꯏꯁꯩ 32 ꯂꯪꯖꯕ ꯀꯣꯛꯄꯤꯈ꯭ꯔꯕ ꯃꯍꯥꯛ ꯃꯄꯥꯞ ꯀꯨꯞꯁꯤꯟꯈ꯭ꯔꯕ ꯃꯍꯥꯛ ꯌꯥꯏꯐꯕꯅꯤ ꯏꯁ꯭ꯋꯔꯅ ꯂꯪꯖꯕ ꯁꯤꯡꯊꯥꯕꯤꯗꯕ ꯑꯗꯨ ꯌꯥꯏꯐꯕꯅꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗ ꯃꯔꯩ ꯃꯔꯥ ꯂꯩꯇꯦ ꯑꯩꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯅꯥꯍꯦꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗ ꯑꯩꯒꯤ ꯁꯔꯨꯁꯤꯡ ꯑꯁꯤ ꯂꯤꯁꯤꯜꯂꯛꯂꯦ ꯃꯔꯝꯗꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯅꯍꯥꯛꯀꯤ ꯈꯨꯠ ꯑꯩꯒꯤ ꯊꯛꯇ ꯑꯔꯨꯝꯕ ꯑꯣꯏꯔꯦ ꯑꯩꯒꯤ ꯄꯥꯡꯒꯜ ꯑꯁꯤ ꯀꯥꯂꯦꯟꯒꯤ ꯏꯀꯪꯒꯨꯝꯅ ꯑꯣꯟꯊꯣꯛꯂꯦ ꯅꯉꯣꯟꯗ ꯑꯩꯒꯤ ꯏꯄꯥꯞ ꯑꯩꯅ ꯈꯪꯍꯟꯖꯈꯤ ꯑꯩꯒꯤ ꯑꯌꯣꯜ ꯑꯔꯥꯟ ꯑꯩꯅ ꯂꯣꯠꯆꯈꯤꯗꯦ ꯑꯩꯅ ꯍꯥꯏꯈꯤ ꯑꯩꯅ ꯏꯁ꯭ꯋꯔꯗ ꯑꯩꯒꯤ ꯂꯪꯖꯕ ꯍꯥꯏꯗꯣꯛꯆꯒꯅꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯁꯤ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯩꯒꯤ ꯄꯥꯞꯀꯤ ꯑꯌꯣꯜ ꯑꯔꯥꯜ ꯈꯨꯗꯛꯇ ꯀꯣꯛꯄꯤꯈꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯄꯥꯞ ꯈꯨꯗꯛꯇ ꯀꯣꯛꯄꯤꯈꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯎꯐꯨꯜꯗ ꯑꯣꯜꯍꯟꯈꯤꯗꯦ ꯅꯍꯥꯛꯅ ꯑꯩꯕꯨ ꯃꯄꯥꯟꯊꯣꯡꯗ ꯁꯨꯃꯥꯡꯗ ꯊꯩꯗꯣꯛꯂꯒ ꯊꯝꯈꯤꯗꯦ ꯅꯍꯥꯛꯅ ꯑꯩꯕꯨ ꯈꯨꯗꯛꯇ ꯀꯣꯛꯄꯤꯈꯤ ꯃꯔꯝꯗꯤ ꯅꯍꯥꯛꯄꯨ ꯐꯪꯕ ꯌꯥꯕ ꯃꯇꯝꯗ ꯏꯁ꯭ꯋꯔ ꯅꯤꯡꯕ ꯃꯤ ꯈꯨꯗꯤꯡꯅ ꯅꯉꯣꯟꯗ ꯍꯥꯏꯖꯁꯅꯨ ꯁꯣꯏꯗꯅꯃꯛ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄꯗ ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯌꯧꯕ ꯉꯝꯂꯣꯏ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯂꯣꯠꯐꯝꯅꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯉꯥꯛꯇꯨꯅ ꯊꯝꯕꯤꯒꯅꯤ ꯀꯟꯕꯤꯕꯒꯤ ꯏꯁꯩ ꯁꯛꯄꯒꯤ ꯈꯣꯟꯖꯦꯜꯅ ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯣꯏꯁꯤꯟꯕꯤꯒꯅꯤ ꯊꯥꯒꯠ ꯏꯁꯩ 51 ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯇꯤꯚꯤꯗ ꯍꯧꯖꯤꯛ ꯌꯦꯡꯂꯤꯕ ꯑꯃꯁꯨꯡ ꯃꯐꯝ ꯑꯁꯤꯗ ꯇꯥꯔꯤꯕ ꯅꯈꯣꯏꯅ ꯑꯇꯣꯞꯄꯗ ꯃꯔꯥꯜ ꯁꯤꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯅꯈꯣꯏꯒꯤ ꯑꯔꯥꯟꯕ ꯑꯗꯨ ꯑꯣꯏꯅ ꯍꯥꯏꯗꯣꯛꯆꯒꯗꯕꯅꯤ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯟꯗꯛꯇꯤ ꯍꯞꯇꯥ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠ ꯑꯃ ꯊꯦꯡꯅꯈꯤ ꯑꯩꯅ ꯉꯁꯤ ꯅꯈꯣꯏꯗ ꯇꯝꯕꯤꯔꯤꯕ ꯑꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯑꯗꯨ ꯑꯩꯉꯣꯟꯗ ꯇꯧꯅꯅꯕ ꯂꯥꯏ ꯐꯠꯇꯕꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯅꯪꯅ ꯇꯥꯏꯕꯪꯄꯥꯜ ꯄꯨꯝꯕꯗ ꯇꯝꯕꯤꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯉꯣꯟꯗ ꯑꯊꯦꯝꯕ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝ ꯑꯃ ꯅꯠꯇꯦ ꯉꯁꯤ ꯑꯩꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ
ꯍꯩꯅꯤꯡꯗ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ꯫ ꯇꯥꯏꯕꯪꯄꯥꯟ ꯃꯐꯝ ꯈꯨꯗꯤꯡꯗ ꯉꯁꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯇꯥꯡꯗ ꯇꯝꯕꯤꯕ ꯇꯥꯔꯦ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠꯇꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥꯁꯨ ꯌꯥꯝꯅ ꯉꯥꯡꯏ꯫ ꯃꯁꯤ ꯀꯅꯥ ꯀꯅꯥ ꯊꯦꯡꯅꯕꯤꯔꯕꯒꯦ? ꯂꯝꯍꯥꯡꯗ ꯑꯦꯂꯥꯏꯖꯥꯅ ꯇꯧꯕꯒꯨꯝꯕꯅꯤ, ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯏꯁ꯭ꯋꯔ ꯑꯩ ꯈꯛꯇ ꯉꯥꯏꯍꯧꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤꯗꯃꯛ ꯀꯅꯥ ꯑꯃꯠꯇ ꯈꯟꯕꯤꯗ꯭ꯔꯤ꯫ ꯑꯦꯂꯥꯏꯖꯥꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯃꯁꯤꯃꯛꯅꯤ, ꯃꯁꯤꯗꯤ ꯑꯩꯅ ꯈꯥꯡꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯏꯁ꯭ꯋꯔ, ꯑꯁꯨꯝꯅ ꯑꯗꯨꯝ ꯑꯣꯏꯒꯗꯧꯕ ꯑꯣꯏꯔꯒꯗꯤ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ꯫ ꯃꯁꯤꯅꯤ ꯃꯥꯏꯆꯧ ꯑꯦꯂꯥꯏꯖꯥ ꯍꯥꯏꯔꯤꯕ ꯑꯁꯤ꯫ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕ ꯂꯝꯍꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯠꯈꯤ꯫ ꯖꯣꯅꯥꯁꯨ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯁ꯭ꯋꯔꯗꯒꯤ ꯆꯦꯜꯂꯒ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯁꯃꯨꯗ꯭ꯔꯗ ꯆꯣꯡꯊꯈꯤ, ꯑꯗꯨꯒ ꯉꯥ ꯑꯃꯅ ꯃꯍꯥꯛꯄꯨ ꯌꯣꯠꯈꯤ, ꯑꯗꯨꯕꯨ ꯑꯀꯣꯟꯕꯗꯗꯤ ꯃꯍꯥꯛ ꯄꯨꯛꯅꯤꯡ ꯍꯣꯡꯈꯤ꯫ ꯍꯣꯏ, ꯄꯥꯞꯅ ꯅꯪꯕꯨ ꯃꯐꯝ ꯆꯥꯗꯕ ꯀꯌꯥꯗ ꯄꯨꯕꯤꯒꯅꯤ꯫ ꯕꯥꯊꯔꯨꯝꯒꯤ ꯐ꯭ꯂꯣꯔꯗ ꯑꯩ ꯌꯥꯝꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯃꯗꯨ ꯌꯥꯝꯅ ꯃꯐꯝ ꯆꯥꯗꯕ ꯃꯐꯝꯅꯤ꯫ ꯅꯪꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯍꯦꯛꯇ ꯆꯪꯅꯤꯡꯒꯅꯤ꯫ ꯆꯨꯝꯗ꯭ꯔꯅꯦ? ꯆꯨꯝꯃꯤꯀꯣ? ꯐꯔꯦ, ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯍꯞꯇꯥ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠ ꯑꯃ ꯑꯩ ꯊꯦꯡꯅꯖꯈꯤ꯫ ꯃꯤꯑꯣꯏ ꯈꯔꯅ ꯃꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯇꯕ ꯀꯔꯤꯒꯨꯝꯕꯈꯔ ꯇꯧꯔꯝꯃꯤ, ꯃꯗꯨꯅ ꯑꯩꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯜꯂꯝꯗꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ꯫ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯂꯩꯔꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯌꯦꯡꯕꯤꯌꯨ, ꯌꯦꯡꯕꯤꯌꯨ, ꯌꯦꯡꯕꯤꯌꯨ꯫ ꯃꯤꯉꯣꯟꯗ ꯃꯔꯥꯜ ꯁꯤꯕ ꯑꯗꯨ ꯇꯣꯛꯇꯨꯅ ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯕ ꯈꯛꯇꯗ ꯅꯪ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗꯒꯤ ꯅꯤꯡꯈꯥ ꯇꯝꯖꯒꯅꯤ꯫ ꯃꯁꯤꯗ ꯑꯩ ꯀꯟꯅ ꯍꯣꯠꯅꯖꯔꯤ꯫ ꯊꯥꯒꯠ ꯏꯁꯩ 51 ꯍꯦ ꯏꯁ꯭ꯋꯔ, ꯅꯍꯥꯛꯀꯤ ꯂꯦꯡꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯉꯣꯟꯗ ꯆꯥꯟꯕꯤꯌꯨ꯫ ꯅꯍꯥꯛꯀꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯩꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯂꯪꯖꯕꯁꯤꯡ ꯃꯨꯠꯊꯠꯄꯤꯌꯨ꯫ ꯑꯩꯒꯤ ꯏꯔꯥꯜꯗꯒꯤ ꯑꯩꯕꯨ ꯁꯦꯡꯅ ꯆꯥꯝꯊꯣꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯄꯥꯞꯇꯒꯤ ꯑꯩꯕꯨ ꯁꯦꯡꯗꯣꯛꯄꯤꯌꯨ꯫ ꯃꯔꯝꯗꯤ ꯑꯩꯅ ꯑꯩꯒꯤ ꯂꯪꯖꯕꯁꯤꯡ ꯈꯪꯖꯩ, ꯑꯗꯨꯒ ꯑꯩꯒꯤ ꯄꯥꯞ ꯑꯩꯒꯤ ꯃꯥꯡꯗ ꯇꯠꯇꯅ ꯂꯩ꯫ ꯅꯪꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯂꯥꯛꯆꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯪꯒꯤ ꯄꯥꯞ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏ꯫ ꯅꯍꯥꯛꯇꯒꯤ ꯃꯥꯌꯣꯛꯇ ꯑꯩꯅ ꯄꯥꯞ ꯇꯧꯈ꯭ꯔꯦ꯫ ꯅꯍꯥꯛꯀꯤ ꯃꯤꯠꯌꯦꯡꯗ ꯑꯁꯤꯒꯨꯝꯕ ꯐꯠꯈꯤꯗ꯭ꯔꯕ ꯑꯁꯤ ꯑꯩꯅ ꯇꯧꯈ꯭ꯔꯦ, ꯑꯗꯨꯅ ꯅꯍꯥꯛꯅ ꯋꯥ ꯉꯥꯡꯕꯗ ꯅꯍꯥꯛꯇꯤ ꯆꯨꯝꯃꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯋꯥꯌꯦꯟꯕꯗ ꯅꯍꯥꯛꯇꯤ ꯅꯔꯥꯜ ꯂꯩꯇꯦ꯫ ꯌꯦꯡꯉꯨ, ꯑꯩ ꯃꯁꯤ ꯑꯌꯣꯜ ꯑꯔꯥꯟꯅ ꯌꯣꯝꯂꯒ ꯄꯣꯛꯈꯤ꯫ ꯄꯥꯞꯇ ꯑꯩꯒꯤ ꯏꯃꯥꯅ ꯃꯤꯔꯣꯟꯈꯤ꯫ ꯃꯊꯪꯒꯤ ꯄꯗ 6 ꯑꯁꯤ ꯌꯥꯝꯅ ꯐꯖꯩ, ꯌꯦꯡꯕꯤꯌꯨ꯫ ꯌꯦꯡꯉꯨ, ꯊꯃꯣꯏꯅꯨꯡꯗ ꯆꯨꯝꯕ ꯅꯍꯥꯛꯅ ꯄꯥꯝꯃꯤ꯫ ꯑꯊꯨꯞꯄ ꯅꯨꯡꯗ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯂꯧꯁꯤꯡ ꯈꯪꯍꯟꯕꯤꯒꯅꯤ꯫ ꯅꯨꯡꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯩꯈꯣꯏ ꯍꯧꯈꯤ꯫ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤ, ꯑꯩꯕꯨ ꯆꯥꯝꯊꯣꯛꯄꯤꯌꯨ, ꯑꯗꯨꯒ ꯑꯩ ꯎꯟꯗꯒꯤꯁꯨ ꯍꯦꯟꯅ ꯉꯧꯖꯒꯅꯤ꯫ ꯄꯗ 9ꯗ ꯌꯦꯡꯁꯤ꯫ ꯍꯔꯥꯎꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯑꯩꯕꯨ ꯇꯥꯍꯟꯕꯤꯌꯨ, ꯑꯗꯨꯒ ꯅꯍꯥꯛꯅ ꯊꯨꯗꯦꯛꯈ꯭ꯔꯕ ꯁꯔꯨꯁꯤꯡꯅ ꯍꯔꯥꯎꯖꯁꯅꯨ꯫ ꯑꯩꯒꯤ ꯏꯄꯥꯞꯁꯤꯡꯗꯒꯤ ꯅꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯂꯣꯠꯄꯤꯌꯨ, ꯑꯗꯨꯒ ꯑꯩꯒꯤ ꯑꯌꯣꯜ ꯑꯔꯥꯜ ꯄꯨꯝꯅꯃꯛ ꯃꯨꯠꯊꯠꯄꯤꯌꯨ꯫ ꯃꯁꯤ ꯌꯥꯝꯅ ꯐꯖꯩ꯫ ꯍꯦ ꯏꯁ꯭ꯋꯔ, ꯑꯩꯒꯤ ꯅꯨꯡꯗ ꯑꯁꯦꯡꯕ ꯊꯃꯣꯏ ꯆꯦꯜꯍꯟꯕꯤꯌꯨ꯫ ꯑꯩꯒꯤ ꯅꯨꯡꯗ ꯑꯆꯨꯝꯕ ꯊꯋꯥꯏ ꯅꯧꯍꯟꯕꯤꯌꯨ꯫ ꯅꯍꯥꯛꯀꯤ ꯃꯥꯡꯗꯒꯤ ꯑꯩꯕꯨ ꯂꯪꯊꯣꯛꯄꯤꯒꯅꯨ꯫ ꯑꯩꯉꯣꯟꯗꯒꯤ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦꯡꯕ ꯂꯧꯊꯣꯛꯄꯤꯒꯅꯨ꯫ ꯄꯗ 12 ꯑꯁꯤ ꯌꯥꯝꯅ ꯐꯖꯩ꯫ ꯅꯍꯥꯛꯀꯤ ꯑꯔꯥꯟ ꯈꯨꯕꯝꯒꯤ ꯍꯔꯥꯎꯖꯕ ꯑꯩꯉꯣꯟꯗ ꯍꯟꯖꯤꯟꯕꯤꯌꯨ꯫ ꯃꯈꯥ
ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯍꯤꯡꯒꯗꯧꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯕꯨ ꯊꯥꯡꯒꯠꯄꯤꯕ ꯑꯗꯨꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯦꯞꯈꯠꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯅ ꯑꯔꯥꯟꯕ ꯀꯌꯥ ꯇꯧꯈ꯭ꯔꯕꯁꯨ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯏꯁ꯭ꯋꯔꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯕꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯀꯣꯛꯄꯤꯕ ꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ꯫ ꯃꯁꯤ ꯑꯉꯛꯄ ꯑꯐꯕ ꯄꯥꯎꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯌꯥꯎꯕ ꯇꯤꯆꯤꯡ ꯑꯃ ꯉꯁꯤ ꯑꯣꯐꯔ ꯇꯧꯖꯔꯤ, ꯑꯗꯨꯒ Joyce Meyer Ministry haibasi mahakpu akhoi mi miyamna thakachri mahakna akhoi ngonda tawbiriba thakachari ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyamna thakachri mahakna akhoi ngonda tawbiriba thakachari ngai haifam leite